Manipur Lengakna Manung Hanjina Laiba Khulsingda Chawkot Thaurangi Thabak Kaya Paikhatlabasu Jirawam District ki Babukhal Khul asidadi ngasi fawba khunjasing awaba kya mayoknaduna leiri chathok chasin tawnaba lambi leite mahai loisang leirabasu takpina boza leitaba amadi ana ayek yarakpada lambi leitaba namaram oiduna isingi lambida puthok pusin tawbada khudong sadaba kya mayoknari Babukhal hairiba khul asigi lambi thong yamna nungaite isingi chawthokko matamdasu thong leitaba amasung isingi lambida chatpada yamna khudong sadaba ama oiri Khul asigi school su mawong sade school di leiraga oza sing lakpi daba asina maram oiduna school asida mahi tamliba mairoi sing ayamba mama mapa oiva singna afang wathabak suraga fanglakba senfam khara aduna macha singbu yum barada lehanduna lairik tamhalli aduga lairaba imungi mahiroi singdi senthok yamna leitaba namaram oiduna mapanda tamhanba ngamdabadagi khul asida asumak lairik tamdana leiri Babukhal khul asida ana layeng sangi khudong sab leitri Jiri Hospital yawna chatpa matamda lambi thongsu khudong sadaba amadi ising lambi su oibana awaba kaya mayokna hauri Babukhal Sabwat Burakhan na wari si lambi thong si jam nuaite ona ising jaw matamda akhoi jadong sin thong le tabara maru ojuna dawna wai mayam che mujhe putok puchin mama wai amadi akhoi khuja singi iskun chu ong chade iskun gi oja singna lakpide aduna oja khuja singi angang sing amba wa usuraga sum panda puthoga like tamada mama pa oba singchu kaya wai maru oina Babukhal gi khuja gi dabakta ana layeng sangchu matik chade aduna angang sing ana ek toraga chappachu hida kaida chappada jam noite ona sagarna nusibiduna sagar mateng pina khoi lambi thong khara sembiu haina akoina nisingjari Babukhal khul asida leiriba nupi angang singna angang unabagi damak hospital da pukhatpa matamda isingi lambida hi tongduna amasung bunga tongduna puri isingi lambida chatpa matamda hi mathakta amadi bunga mathakta yamna khudong thiningai oiba mawongda angang unaba yauri amasung angang unaba matamda mama leikhidaba kaya amasu yaukre Paliba lengak asina chawkot tawrangi thabak kaya ama paikhatlabasu khul asida di mafung pana paikhatpagi mami tadri khul asida leiriba khunja sing asina wana thabak suduna amadi jiri bazar da pochai yonbuna maruoiba hingnabagi sinpham ama oihauri lengak na matik chaba lambi thong sembidaba namaram oiduna makhoigi hingnabagi sinpham asida su apanba kaya oihauri lambi thong jogo chadaba chatpa isingona chachi kadai lambi thong da chachi kadai Ampang khangdabana wana bajam tai adi ikai hangoidana khoi nupi singi delivery case lakpa matamda hi da khangde bunga da khangde adu mai khudong thiba jam leye Haukiba chahi lising amaga chamapun humpu mari dagi hauna khundaraglaba khul asida leiriba khunja singda ngasi fawba masana leijeriba law inkolgi documents sing PV daba namaram oiraga khunja sida lengak pairiba singda yamna pena daba kayasu phongdorakhi Yumna Guntraga Nipan Kundaba Khul Asidagi Yungthong Khudingi Lupa Lising Amom Khaikatnaduna Jirawam District Asigi Settlement Department ki Admin Bu Khul Asida Puraktuna Makhoigi Laijeriba Yum Inkhol Adugi Demarcation Tawhanduna Dak Jitha Pivinaba Fawba Haizakhiba Laikhre Adubu ngasi fawba khunja singda masagi lamgi documents sing sinavidaba namaram oiduna khunja singda mipaiba amasu poghauri khul asida leiriba khunja amata government gi thabak tawba yaugde Usurga Kwamana farm tawduna amadi rubber plantation tawduna hingli hiram kayada sotharba khul asigi khunja singna Manipur lengak amadi mari leinaba loisang singi thaujalgi midyeng ama ngaiduna leihauri 1964 dagi hauduna khundariba khul asida Manipur lengakna chawkot tawrangi thabak Manipur gi mafam kayada paikhali go to village chatana khotana asigumba chawkot tawrang kaya paikhali adubu inak nakna Jirawam district ke manung chanba Babukhal haiba khul asidadi school ana layeng sangi khudong chaba amadi lambi thongi phibam ase phatamna maram moiduna khunja singna yamna awaba kya mayoknari haiba sing maram asina Manipur lengak ta thamjaning badi khunja singna awaba tariba sing asida khara miyeng changbiu amadi yengkhin biu haiba si khunja singi apambani haiba phongdok ragli paudam jariba Babukhal dagi Rakesh Sengbai jam Tom TV ki